Amaramda Kuki militant Singna Imphal West District ke Kautruk Amade Kadangbanda Amuk Hananga Sinungtil drone season Naduna Bom Taret Lom Tadarakre Hari Togdo Aduda Thoidokpa so Panthokiba Lakide Hari Mapamaduda Ladyba Ekoge reporter Bisorjit Oinamna Ekoge editor Jit Ningombada telephone ge Kotangda Pirakpa Paudam Taminase Marui nangana akoi koktrukta akoi gi drone sinraga attack tawra matungda mauna ama sikiba do kya amana sopan nang kiba do matungda jisu ngasi ju mahum madu da akoi drone sinraga bom thadare habgi paulai mahum madu da akoi paumi akoi gi bisol eri bisoji ngasi ki thokdo chi kamai tawi makha tana ji kuthong na bagi paulai bra kai legem thambio hojibaki oina aina hojik lei jaga se khoi koktrukki maning thangba jaga khoi gi khitang kadangban lom thangba maikei room oirapna leiba mafam amadani ado hojing ha ki mamangda bom taret ki mathakta taram ki me haitare tare nipan muk damaina thadara khare dubo khoi tampaki thangba maikei degi di hojik bokta kemta khut hanba leite aduga moi gi saitei ju makha taba hojiki bom thadara ma matungda makha taba kemta oktana hojik tumi leinari aduga hojiki thadara ma bom duna su thudokpa asopa nyawbi paudi leite Marui na bom si akoi yumna ka thadare na daga labu lamang gum thadare ra akoi labuk lamang oiba jaga thadara ko ni hojiki oina di ado makha ta na fairing tora kwam hum du gi nomai kapsil lakpa leibra aduga asopan jawba aduga hana hum de ma me singa du loina mangarang lanjen na grabani makha ta na leinari bra karab film de leiri bisojit khunra sing je hojibaki oina di sidagi thangnaba khun phumlaugi jaga amada khoi hujing pulap khara makhaidi shift tawre aduga khoi gi yum mai chakraba singi mi singdusu yumdigi mi singdusu yauna ana phumlaugi jaga amada shift tawraga laikre aduga khujasing khara madi hujikso dum leinari adumapu hujiki oina di nomai kamnaba fairing tawbagi condition di leite Okay, yam nungai te sojit khoi gi phajara report to beda kha section lebiyo aduga makha ta na madu gi footage kari tra le daga so khoi ga thabi rakna ba mayam da khoi viewers da ona bona jage section lebiyo makha ta na update amulok je rake thank you bisojit